यावरे इस्लाम धर्म दा यामना चाउना सेंटिमेंट सोकनिंगाई ओइबा इस्लाम थाजबा इस्लाम लाइनिंगबो थाजबा पुनमक्ता यामना चाउना सेंटिमेंट सोकनिंगाई ओइबा वाफम खरा यावरे हाबा मसिगी वाफम अमा क्वाक्तादा लेबा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन मंगाना ngarang statement ama thamakpadagi masi wafam che manipur miyam gi khoi ngarang January gi tang mari 2025 numida waram gi pung manga dagina taret taw fobu gi manungda yamna laibak thiba thodo ama oina kwakta dagi Kamal Hassan gi machanopa Mohammad Akhtar Imphal lamase hotel amada thabuk tawraga leizabani करीमा मराल खरा लेरे है ना हाइगांग यूनिट ना कौबीरगा माको वरक पगी मोंगदा एकोई मियोई बना चट कदब लिचट मियोई बना वरक अटेम तौबगी लेगदब लिमिट अदु क्रॉस तौरगा यामना साथी बमोंगदा माबु फुबा यैबा मसुंग माना मसागी मराल ऐ सिदगी सिफवा लाली लामदे हाइजबादो अम फुबा ताबी दबिदा यामना तमथीना और नैबा तौरकिबा पुनमा अदुदा एकोई कोक्ता के सीएसओ मंगाना पुल्लगा ngarang numidang waram asi haireba incident asiga mari leinana kariumba angang asina asing mamaki oina haireba thodo aduda chenarga lalamboi betaragadi maralgi matung enna lo leibanina ekoi gi lo na piriba mawang aduda warak ba watemba tawba kanda ekoi kokta praja masung manipur da leiriba musalman khudimangna madu welcome tawgani warak watemba ekoi suyai maral leiba mida warak watemba tawba kai ba kasu leite tawba tabu ngarang gi hariba thodok asiga mari leina warak pagi namada ekoigi islam dharma bu chauna singna ba ma torakhiba ekona tawa dek tu jungba masung musalman khudima ki thamoi sokka da boy ba mawang da makoina warak pagi namada tawhid ba kaya torakhiba hariba singa dugi manung dagi ekoi ahan bada makoina ekoi islam dharma da sukchamak chahaida ba posak madusu ahing bada namfu da maya de insilakhiba masi ekoina pende makata na एकोई हयेंग फोबगी ओइना एकोई इस्लाम धर्म दा असोक पोइगेदबा इस्लाम गी लुचिंगबा मोरबो लमा सिंगदा असोक पोइगेदबा मस्जिद सिंगदा इमाम ओरबो मिओई सिंगी करिदा असोक पोइगेदबा मवंगदा नमफुदा हारिबा मखोइना फारोरिबा वरकपगी नमादा मखोइगी यूनिटता हाइंगांगी यूनिटता पुरुरिबा आंगांग असिगी मचिंदगी वफम खरा हेलगा मखोइना रेकॉर्ड तहोरिबा हारिबा हेलिबा वफम असि एकोई मस्जिद सिंगदा इमाम सिंगना जुमागी नुमित्ता बयान तौबा मतमदा वफम थम्मा मतमदा मियामदा एकोई मैतै नुपी सिंग कोयो मैतै हेरिबा जाति असे मणिपुर दगी मुथतकदबनी मैतै द निसा योनजिल्लो मैतै तुमहनगदबनी सिगुम्बा एकोई मस्जिद सिंग दा हाइबा फोबा यादबा यामना तुगतचबा इस्लाम धर्मना दुनिया की वाफोबा ngangganu hariba mafam aduda atopa dharma ama yonba atopa dharma ama tumhanbagi matangi wa ngang nei hayo haina ngang sida namfu da yanba haire bo fam si ngang sinai khoi gi mam singna khoi gi ulama singna hai ke basuk lei leite ai de hai bangam loi hai zaruba matamda nang hai da ba yaroi haina ma onda zopi puthorokpa lungthang puthorokpa duga makhutta ma gi khurai da masung ma gi khongnam da zopi na yei raga namfu de haire bo statement haire bo fam se record to hoba adugi matung da angang se makhoina yamna fobagi mong saraga लमफेल की वुमेन पुलिस स्टेशन दा सेनरम की अदुगा हारिबे स्टेशन अदुदगी युमदा पाउ फरलबगी तुंगदा ngang asi लौरुबनी मरक असदा इकोय नंगरांग सदम हाइजकी इकोय अंगकपा मरक असदा इकोय गी चमम नबा क्या लै मरमदे अहान बदा अंगांग asi करिगुम्बा मागा होटल अमदा थबुक तौमिनरम लेबा नुपी मचा अदुगा वही बता दे हेंजनकी बा याव बता रगदी मदुगी वरक पदा इकोय पंगल समाजना लोरमगना यागनी मदुदा अथिंग बपिरोय अंगांग दुना मराल लेरम लगा दंदी पीबा याई तोबो तो हाइरबा दंदी से कनाना पीगने हाइबा मतमदा लो लैबा लमनी सरकार लैरी पुलिस लैरी मखोयगी मथौनी अदुना मखोय पिहनबा अहानबदा पामी अनिसुबदा हाइरिबा दु वरकपगी नमादा इस्लाम धर्मदा यामना चावना सिंगनबा मंगरांग उलखिबा से मसीदी एकोय सुपेन पेंथो पंगमलोय अदुना मरम वरगा हाइरिबा अंगांग असेदा नमफुदा सिगुम्बा हायैदबा वाहिसिंग हायलिबा मियोय संगदुना पब्लिक ममांग दा तोला लगा इकोई लानखरे इकोई सोइखरे इकोई ना नफुदायन बने बसे मसाना याजगदबनी मसाना लाले हाइजगदबनी अमसुंग लाले हाइबगी तारीख सु इकोई नंगरांग तांग तरे फवाई न पीकी ngasi so इकोई मदुमा अदम स्टैंड तौरी क्वाक्ता गे सीएसओ मंगा
Anjuman Islami Muasara Akok Ampia aduga All Kota Coordinating Committee Sumaina Jamiatul Ulama aduga ikoi Manipur gi pangal gi oiba leiriba chaw chaw CSO sing hairiba thodo ase Islam dharma ga yamna chawna mari lenarakpa thodo Islam dharma da yamna singnaba ama thodo ama oibana maram maraga makhoi loinamak ngasi lengbirak pung 13 baro adai hauji foba ikoi meeting toraga faminaraga yamna kupna masigi matangda khanna neinaraga amukka so anna ikoina ngarang mak ikoina pikiba statement adu da hauji so stand tauri haiba sida ikoi CSO lengbirak leba Manipur masa pumbagi CSO punamana state level gi CSO punamana so yabire makata na haireba CSO singi lengbirak leba ikoi gi President Singh Secretary Singh amasung lakpireba miu singi maikei dagisu masiga mari leinana wafam khara thamira kani masi masakoi mayam punna haukiba tang mari da akoi kwakta dagi nupa masa ama akoi arambai tengol gi unit amada akoi sa amada aranba khara taure haba wafam ga mari leinana akoi warak watemba ada mangonda wahang pawhang tawbana singbagi wafam amaga mari leinaba wafam na ka hen ba tawong yaure Islam dharma da yamna chauna sentiment shokningai oiba Islam thajaba Islam laining bu thajaba punamakta yamna chauna sentiment shokningai oiba wafam khara yaure haba masigi wafam ama kwakta da leiba tongan ba civil society organization mangana ngarang statement ama thamakpadagi masi wafam se Manipur miyam gi adumba thakta yamna achauba yamna nungaitaba yamna laibak thiba charangnaba situation ama ngarang si thorakpadagi masi haujik lairiba situation ase masi yamna afaba situation amasu nataba aduga miyam si yamna tense situation da lairingai gi maraksida tholaiba wafam simakti yamna laibak thiba aduga masi pungning thaugat ingai oidaba aduga masi gi wafam se chauthokhan basu pamdaba aduga masi yamna phajana athu matamda waroisin ama lakhan basu pamba aduna maram oirakanda masi gi oiba aduma waroisin ama tau karamna purakpa yagadage haibasigi matangda tongan ba adumba thakta leiba mioi kyaga khoi pau phauna dana khoi hona jabani adam maraksida kwakta da leiba ngarang hariba wafam sing ase thambirakhiba adumba lup sing duna akhoi Manipur gi pangan gi tongan ba CSO mayam se masi laaga wafam sigi matangda wari khara sanana ba khanana ba haidana invitation ama torakpadagi akhoi su mafam sida lakjabani aduga loinana kwakta gi CSO sing ngarang thamgreba wafam sing do madu phajana khana neinaraba matungda maduda thoidokpa akaiba dumba ka henjanba wafam su yaute misi tangai phadana haifam thokpa tawham thokpa wafam amani haina khoi lariba lup mayam sina yanaraba matungda akhoi amatoyba mongda ngasigi warepsi lawi masiga mari leinana akoina wafam khara thamjaning bati akoi hairiba angang dusu akoi chatlaga akoi unajarure ngasi akoi gi CSO mayam gi apunba tim mama akoi semaga akoi hairiba tim si chatlaga angang du unarure angang sigi wa tarure da angang si wari se hujik ngarang thambiriba statement da thambiriba wari do maduma kaidana angang sigi wari se dum dihawi aruga angang sigi phibam su yengba matamda adum phibam khara kaina dum urei maram maduna masi yamna thuna athu matamda khoi wasi tension na ba wasi chauthokta na ba hairagati masida daita oiriba adumba arambai tengol gi ichili naw singsina athu ba matamda akhoi miyamda mukhoina tawruriba thabak singdo madu akhoi moral responsibility lobiraga haiba tare madumadi khara henjan gre asoiba khara lei gre habase masi puksel sengna thamanningi aduge public apology ema puksel sengna lehanningi
aduga loinana sentiment soiba miyam se masigi pukning se masi fajana phada bada mateng oigani aduga masigi waroisen prokpa purakna ba lambi do oigani hawa pham se akhoi gi maikai de gi su masigi kano se opinion se akhoi pijari loinana akhoi GS akhoi gi kwakta gi CSO singna ngarang thambi khiba matam se sipauge manungda hairiba public apology se tawbi da miyam da pungning nena taba pot ama nungai taba pot se masi akhoi nena taba tangka ama lakhan biba adugi poto madu daita leriba miyoi sing du tagi laktaba taragati tangai fadana manipur lengakna masi intervention nama lobi rakanda ain gi oiba aduma tawpham thokpa thabak sing ado aduma miyoi sing dugi mathakta manipur lengakna khudakta akhoi paikhat piu haiba wafam chini masi akhoi puksel sengna khoi su sogatli aduga karigomba manipur lengaktagi masi wafam je laktaba taragati makhata na akhoi kwakta gi CSO sing amadi manipur pangan gi CSO sing gi oiba akhoi apunba phire pama lomin naraga makhata na democratic oiba thabaksing tawe aba thabaksing tawbada akhoi su mupung phana saugatchagani akhoi jom pung phana mududa cooperation pijagani ha wafam se dum thamjake loinana masigi wafam sigi matangda section khuding maktagi masigi athuba akhoi yamne amicable oiba pungning peningai oiba adum waroi sinama laknana bo honabada akhoi makhata na pangba yaba mating lawba yaba thodang akhoi su lawjagani ha wafam se thamjake ai ming Anwari Nur Jahan ai United Manipur Muslim Women's Development Organization ki president ai samak organization ai gi na thaupuriba organization assembly jo umdo haina khangnaiba asina su hairiba kokta gi watho asigi matang da tawrakpa lawrakpa strategy demand khudingmak saugatli aduga changsalakpa khongjang khudingmak ta su umdo na mapung phana saugatkani haina ai umdo gi president amina thamja wafam asi thamjari ai sa kulak phamdil san ai All Manipur Muslim Student Organization amso JNN headquarter gi thaupu jabni kokta gi handa ki thoiba thaudo sida kokta gi apunba miyamna lorokpa decision khudimak amsona sapchana lepani hai wafam si thamja ki amso ki side gi thank you ai gaming Mohammad Altaf Hussain All Manipur Muslim Art and Culture Organization gi president gi thawai pujariba ama oina ngarang thokiba thodok adug mai lenana rang thadokhiba statement amadi ngasi tonga tonba Manipur gi civil organization mayam gi apun bigi ifama pangtho matungda ngasi lorba phire pasida akhoi gi su thamoi sengna sagutsare adug ngasi lorpa bare khudumuta akhoi tungin jagani habu thamjari ai gaming MD Rafizuddin Basai Mayum ai Boreng bidagini Boreng bi Youth Progressive Alliance ki president ge thogai pujabaga loinana ngarang tang nahan tang marida thokiba kokta gi incident asida kokta da laiberi ba CSO singna amadi Manipur gi CSO singna lawriba warep lawrakpa agitation changsilakpa khongjang khudingmakta thamoi sengna support tawjagani Agiming Muhammad Abdul Manan President Pangante Manipur Pangan gi Youth Volunteer Cultural Organization lamoina rang date for January ki tarik mari 2025 asida kwakta dagi actor bo hengang arambai tengol hairang unit na torture torakhiba amadi mangonda Islamic culture gi mayokta Islam gi mayokta wafam kaya thamhan khiba amadi Islam na yadaba chinjak nampu da by force pijarakhiba punama si ahan bamakta da condemn tawjari amadi masigi matang da kwakta gi CSO organization mangana ngarang January tarik manga da pikhiba statement punama ikoina Pangante Manipur na su support tawjari